Kapsilakpada khunja ama sokle sugnu sifaida nongmai kaplakre ngahan numidang pung tararom tarakpada Kakching district ki manung chanba tangjeng khunauda sakhangdaba kuki military chingnaba singna Bisnupur district ki manung chan leiba bongmol singthaktage nongmai kaptharakpada khunja ama sokle thogdok asi tangjeng khulgi Manipur river manakta drone ama paiba ubadage mitai khul ngakliba khunja singna drone adu tamna double barrel na round ani ahum kaplubane adubu panba ngamkhide masigi matung ikan kanadana bongmol singthaktage nongmai kaptharakpada khunja ama sokhibane mahaki maming haubijam Gyaneswar sahi kuntraga nithoi sugnu napatagi ne khudak aduda police commando team ama laktuna mahak Kakching ge Jivan hospital da pukhatuna first aid pidaba matung nongyai matung pung ahum taba matamda discharge tauki haire amaromda ngaha nungthel pung ahum ga minute kuntra rom taba matamda sugnu sipai maning legai da lawmi singna law unaba thabak suri ngai da sakhangdaba kuki militant singna laingang kuki khuldage lapna nongmei round khara kapsilakpadage mafam aduda thabak suramba miyoi sing kiduna chiankhat khre haire internet data service thingkhiga nei Manipur lenga ke commissioner homna ngarang thadorok pacherol amada hanadagi thingduna lakpa mobile data service internet broadband na chingba sing tha asigi kuntra gi nungthil pung ahum phawba sangdok han khre